ꯏꯇꯥ, ꯅꯪꯕꯨ 이마ꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏꯕꯨ ꯄꯥꯝꯃꯨꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? 이마는 ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯜꯂꯕꯁꯨ 마기 와클 ꯈꯟꯒꯅꯨ ꯌꯥꯗ꯭ꯔꯦ. 마기 ꯁꯛꯇꯝ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯀꯔꯤꯕꯨꯁꯨ ꯎꯅꯤꯡꯗ꯭ꯔꯦ ꯏꯇꯥꯎ. 마기 ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ. ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ 마부 ꯀꯥꯎꯕ ꯉꯝꯂꯔꯣꯏ. ꯑꯩꯕꯨ 이닝 ꯑꯝꯇ ꯇꯝꯍꯜꯂꯣ ꯏꯇꯥꯎ. 이마나 ꯅꯪ ꯄꯣꯛꯏꯁꯦ 마기ꯗꯃꯛ ꯅꯪ ꯁꯤꯅꯕꯒꯤꯔꯣ? 이마나 ꯅꯪꯒꯤꯗꯃꯛ ꯋꯥꯈꯤꯕꯗꯣ ꯀꯥꯎꯔꯒ ꯅꯪꯒꯤꯗꯃꯛ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤꯗꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ. ꯂꯥꯛꯑꯣꯁꯦ, ꯉꯁꯤꯁꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 이마ꯒꯤ ꯅꯨꯃꯤꯠꯅꯤ. 이마ꯒꯤ ꯁꯦꯕꯥ ꯐꯪꯖꯗꯨꯅ ꯋꯥꯖꯔꯛꯂꯕ 이마ꯕꯨ ꯍꯔꯥꯎꯍꯟꯗꯨꯅ 이마ꯗꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯨꯔꯁꯤ. ꯂꯥꯛꯑꯣ.